National Highway to Imphal Dimapur Lambigi Kohimagi Fisemada Chingning Khaibadagi Imphal Tamna Changlagadaba Pochai Poba Gari Kaya Panduna Lerpadagi Imphal Tamna Laknaba Bypass Road Amasim Nanaba Manipur Drivers Association Namakoiga Chatminariba Senapati District Truck Owner Association Senapati District Trucks Drivers Union Amadi Manipur Gorkha Motor Workers Welfare Union Ga Kusam Naduna Tabak Paikat Pahokrai Bypass Road Association Nabagidama Ngasi JCB Ama Recovery Ben Ama Amadi Pung Kunmari Chup Namatau Togadaba Ambulance Ahum Ngasi MDA Ga Chatminariba Association Amadi Union Gi Miyoi Singda Kusinakrai Sem Gadoriba Bypass Road Asi Kohima Gi Kidimar Road Tagi Laklaga Mau Amadi Tadubi Tarakadaba Kilometer Kun Mangarom Sangba Bypass Road Nihairi Awang Sengmaida Laiba MDA Gi Office Tapangtokiba Lambi Sem Nabagidama JCB Amadi Ambulance Kusinabaduga Mari Lenana MDA Gi General Secretary Ketrimayum Sanjoyna Fongdorpada Imphal Jirbam Amadi Imphal Dimapur Lambi Animakta Chingning Khaibana Maram Oraga Manipur da Changlakadaba Pochai Amadi Hidak Langthak Purakpa Gari Sing Changlakpa Ngamdabadagi Miyamna Nongmada Changdaba Yadraba Polam Sing Fangdabagi Awawa Sing Mayok Naribasi Yenglaga Lambi Sembagi Khongthang Asi Lokhatpani Haiba Wafam Thamlakli Manipur Tamna Sangakpa Yanaba Kohima degi Kidima Rota Powerga Mau Amasung Tatu Bigi and Gim Marakta Power Lakna Lambi Koina Sarve Tozoroga Apamadu Satpa Yanaba Kogi Leramba Port Hall Natagana Natachato Mapamida Garizing Jibu Lakpa Yanaba Kolambi Sinjabani Harib Lambi Sinjabasida Lapio Matamda Gari Asoba Hedi Sakataragi Matata Leva Gari in Tamta Lapigan Mamdi Sagi Lambi Asi Single Rosuoi Aduki Matata Gari Asoba Jingi Thousand Bilakota Golai Tungdaba, Kabangabdaba, Adagi Adada, Labiriba Praza Mayam Lambi, to guide Himachimba, Adugumba, problem Mayam Tolakani.